क्वार्टर होबे होबे सो हांग चंगी लीने फोन बाय ताब्रो लन्ना ताई ड्यूटी लेब्रो नंग होजे मॉर्निंग ले लोरे हलक तंगारी कई लेरगे याम फरे नंग हेल्प अमता तौबिदो याद्रे कई मतांगिनो वारी दिसिदा लेरगे नंगाई नाक्ता खितंग थुना अमता लाक्पियो लीगी पाखलप तौबा मानबा मओंगदा हाइरक्लिबा वहाइदा कइदौरगे नंग नसा नुंगाइदब्रो एनी प्रॉब्लम बाय आई अनौबा केस अमगी मी अमा कन्बा चलुबनी अदुदा मीदा खितंग सीरियस ओइरे नंग खिता थुना लाओ लन हाइरक्लिबा वादु ताबगा मखा ताना हंगलुद्रे बाय लोकेशन थारो होय अदो आई लेरिबा एरिया से मनु खितंग चंगसिनबनिना लाइन बस नत्रदी फंगोय नंग उपाय अम येंगलगा लाओ मफम से यौसलक्तोरे हाइबगा अइंगोंदा पाउ पिरो आई नंग लौरगेबा तौबदबु बाय नंग मफम सिदा लापदा अहेनबा मी होलकनो लन हेना ज्ञान ताख्रे लीने हाइरक्लिबा तो खक्तौई रूम थंगनना लेइबा लियोन दा फवारी अमता हाइरमद्रे लियोन सु ड्यूटी चटखिबा टाइमिंग्स ओइबना nga ki matong ni matam do numidang wai pung manga makhwai mung taram lagani lan na langkon yorak pado hek yorak paga li da mana leiri mafam do hairaga li ni lobira duna ani do quarter yore bai aina haiba patient do nubi ni asom thang na reiba room sida lehobani nang hai fit ing biramo ai cha semake yani sem draso nang rum changlaga agi ying minerse kyam serious oibano makok ta have asian ki bane nang chalo yengamo आई सर के कॉलम सुलाय अमता पायरो किगेबा अदु हाइरमगा लीदो रूमदगी थोक्रे लंदु सोरा मा हाइपेट होंदोकलगा लीना ताकलंबा रूमदुदा चंगी बेड मथक्तुदा मकोक्तसु इन हाइफेट थोकली ममाइदुन हुमांग मरिक मरिक खरा हुमदुनरा नत्रगना ईदुनरा ममांगलोंगी मसम खरादो लोइना ममाइ मचादुदा नमसिले लन तपना चंगसिलक्तुना ममाइदो नपसिनबिदुना लेरिबा सम मचा मचा खरदा तपना तपना लौथोकपी अदुगा साइड अमदा लोइना समसिंगदो चाइथोक्तनबा सेमदुना थंबी ई थोकलिबा मकोक्तो फजना ड्रेसिंग तौबिरे अदुगा अनाबा मपादो हिदाक तैबिरगा बेनेच यासनबिरे ममाइगी हुमांगदुना फी अचोतपा अमना तपना तपना नांथोकपी अदु लोइबगा मासु वासुम चंगलगा मखुद मसा सेंगना हाबदोकलबा तुंग तपना थोरक्तुना फमुंगदा नुंगाइना तुमलिबि नुपीदुदा हाइफेट इंगलमलगा थोरई क्वार्टर दो याम चावो मक्ति नत्ते मथक ओइरक पुले रूम दगी हौरगा रूम नंबर 4 गे हेक थंगनबदा टीवी ले सोफा अमोनबा मथाई अदई किचन बाथरूम गा हाइफेट नगनरे अदुगा तुम्फमना अमु रूम मनुंग चंगी ली टीवी कादा फमगा लन थोरक पंगाई तुन लेरमी चा सुलोन बलोइरा ममाले मना की टेबल दुदा चा कप अनि लेबदा हाइफेट उई कमाई तौरे बाय हौजिकी ओइनदी आइना तौरिबा हापीबा हिदा खरसिना फरनी अदुदा माइन कोकसे कैगुम्बा मचिन तुम्बा मना यशिनकिबा माले अदु आई मानबम लई कोकी डॉक्टर मा कौरगा हाइफेट येंगनसे ली मकोक तुम मखुत अनीना हाइफेट पाइदुना nga कोन्थदुना ले अमुक लन लोमदा ओनसिलक्तुना हाइरी बाय आई मथा याम सारे हौजे कइनो वारीदुना एंगोंदा मा एक्सेना खंगलो हाइगे बाय ngsidagi chahi kunmuki mamangi warini लन ममित अनीदो लीरोम द फोकस तौसिलई वारी मखा ताव हाइरिबा ओइरा माले ली वारी दो मखा मुक तारई नोइना उस्क लेरिबा एरिया दुगी मनुंग द लेइबा ओइदोइनी नुपी मौना हा मा पलेन एरिया गी चिंगनुंग मतमना यामना तमथीना सीदुना लेरमी हाइबदो पाव माइखोइना ट्रेनिंग तौबा हौरकपा कुइद्रिङैदा हाइफेटा की न्यूज द कैदसो अदुम हापकिबनी लन मखा तारो हाइबगुम इंगित अमुक तौरई अदुगा मना नुपीदो कनाना हातपनो करी मरमगिदमकनो अदुक तमथीना हातपनो हाइबदो हौजिक फावबा कनामतना खंगबा ngमखिद्रि अदुगा मागी नुपानी हाइबा अमा चिंगदो ओजा ओइरगा लेइबा माले नुपादुना माई नुपीदुगी मिसिगी मतांगदा हाइबददी माई नुपीदो माना चिंगदा पोस्टिंग तारा लेरिङैदा प्रेग्नेंट ओइबा माले नुपीदुना अंगांग उनबगी हॉस्पिटलाइज तौबा नुमितो मासु टीपीयु हाइरबदा थीना चेरखिसो हाय मोय चिंगी स्कूल की प्रिंसिपल दुना अदुगा नुपीदु सीबा नुमितो नुपीदुना अंगांग उनबा नुमितो ओइगनीना अदुगा अमुक नुपीदु सीरे खंगले अंगांग दुदि हौजिपौ थीबा खंगद्रि माले मयामनबुदि सिरख्रे लोइना हाइने अदुबा अंगांग दु सीरे हाबगी डायरेक्ट रिपोर्ट सो हौजिक लेट्रि
ꯑꯗꯣ ꯚꯥꯏ ꯅꯪꯅ ꯍꯧꯖꯤꯛ ꯃꯊꯥ ꯁꯥꯔꯤꯁꯤꯅ ꯀꯩ? ꯚꯥꯏ ꯃꯇꯝ ꯈꯔ ꯃꯤꯍꯥꯠꯄ ꯃꯁꯛ ꯈꯪꯗꯅ ꯂꯩꯈ꯭ꯔꯕ ꯐꯥꯜꯁꯇꯣ ꯑꯩꯅ ꯍꯧꯖꯤꯛ ꯅꯧꯅ ꯔꯤꯄꯣꯔꯠ ꯄꯥꯏꯔꯤ. ꯑꯗꯨꯒ ꯂꯨꯔꯤꯕꯗꯤ ꯍꯧꯖꯤꯛ ꯉꯁꯥꯏ ꯁꯤꯈꯤꯕ ꯅꯨꯄꯤꯗꯨꯒꯤ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯅꯧꯍꯧꯗꯅ ꯉꯁꯤ ꯑꯃꯨꯛ ꯁꯛꯈꯪꯗꯕ ꯈꯔꯅ ꯐꯥꯈ꯭ꯔꯦ. ꯀꯩ ꯃꯔꯝꯒꯤ ꯐꯥꯔꯤꯅꯣ ꯑꯗꯨꯗꯤ? ꯅꯨꯄꯥꯗꯨꯗꯤ ꯃꯃꯤꯡ ꯀꯩ ꯀꯧꯕꯅꯣ? ꯍꯤꯡꯂꯤꯕ꯭ꯔꯣ ꯍꯧꯖꯤꯛꯄꯣ? ꯍꯤꯡꯉꯤ ꯚꯥꯏ. ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯨꯞꯁꯦꯟꯁꯟꯅꯩ. ꯑꯗꯨꯒ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡꯅ ꯀꯨꯜꯂ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ. ꯅꯨꯄꯥꯁꯤꯒ ꯍꯧꯖꯤꯛ ꯂꯩꯃꯤꯟꯅꯔꯤꯕꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯃꯆꯥ ꯅꯪꯅ ꯌꯦꯡꯂꯝꯕꯗꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒꯅꯤ. ꯂꯟ ꯍꯥꯏꯐꯦꯠ ꯃꯥꯅ ꯅꯣꯡꯃ ꯀꯨꯜꯂ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯀꯟꯕꯤꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯉꯛꯏ. ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯍꯜ ꯅꯨꯄꯥꯗꯨꯅ ꯃꯆꯥ ꯑꯅꯤꯒ ꯂꯩ ꯍꯥꯏꯈꯤꯕꯗꯨꯁꯨ ꯃꯥ ꯅꯤꯡꯁꯤꯡꯉꯛꯈꯤ. ꯚꯥꯏ ꯑꯩꯅ ꯈꯪꯕ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯍꯜꯗꯣ. ꯀꯃꯥꯏꯅꯅꯣ? ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯈꯔ ꯔꯤꯃꯥꯏꯟ ꯇꯧꯏ ꯂꯟꯗꯣ. ꯂꯤꯅ ꯆꯨꯝꯃꯤ ꯚꯥꯏ ꯅꯪꯅ ꯍꯥꯏꯔꯤ ꯃꯤꯁꯛꯇꯣ ꯁꯣꯏꯗꯅ ꯑꯣꯏꯗꯧꯔꯤꯕꯅꯤ. ꯂꯟ ꯁꯣꯔ ꯑꯃ ꯍꯥꯏꯐꯦꯠ ꯍꯣꯟꯗꯣꯛꯂꯒ ꯑꯗꯣ ꯉꯁꯤꯒꯤ ꯊꯧꯗꯣꯛꯇꯨꯅ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ? ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯃꯆꯥ ꯑꯁꯤꯅ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯀꯃꯥꯏꯅ ꯄꯨꯔꯛꯄꯅꯣ? ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯣ ꯍꯥꯏꯐꯦꯠ ꯍꯥꯏꯔꯛꯑꯣ. ꯂꯟꯗ ꯂꯤꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯏ. ꯃꯄꯥꯝꯆꯥꯁꯦ ꯐꯥꯈ꯭ꯔ ꯃꯇꯨꯡ ꯅꯨꯄꯤꯃꯆꯥꯁꯦ ꯑꯃꯨꯛ ꯐꯥꯅꯕ ꯄ꯭ꯂꯥꯟ ꯁꯤꯟꯈ꯭ꯔꯦꯅ ꯑꯩꯒꯤ SID ꯑꯃꯅ ꯄꯥꯎ ꯄꯤꯔꯛꯄꯅꯤ. ꯑꯗꯨꯗꯗꯤ ꯑꯩ ꯒꯥꯔꯤꯗꯣ ꯃꯃꯥꯏ ꯂꯩꯔꯒ ꯀꯣꯂꯦꯖ ꯂꯣꯝ ꯆꯠꯂꯦ. ꯀꯤꯗꯅꯦꯄꯔꯁꯤꯡꯗꯨꯅ ꯀꯣꯂꯦꯖ ꯂꯣꯝꯗ ꯍꯩꯖꯤꯟꯈ꯭ꯔꯤꯉꯩꯗ ꯑꯩꯅ ꯅꯨꯄꯤꯃꯆꯥꯁꯤꯕꯨ ꯀ꯭ꯂꯣꯔꯣꯐꯣꯝ ꯊꯥꯔꯒ ꯐꯥꯔꯒ ꯄꯨꯔꯛꯄꯅꯤ. ꯑꯗꯨꯒ ꯀꯣꯂꯦꯖ ꯂꯣꯝꯗꯒꯤ ꯍꯦꯛ ꯊꯧꯗꯣꯔꯛꯄꯗ ꯀꯗꯣꯝꯗꯩꯅꯣ ꯈꯪꯍꯧꯗꯦ ꯒꯥꯔꯤ ꯑꯃ ꯑꯩꯒꯤ ꯇꯨꯡ ꯑꯣꯏꯔꯞꯅ ꯏꯟꯅꯔꯛꯏ. ꯃꯔꯛꯇꯨꯗ ꯑꯩꯗꯣ ꯃꯈꯣꯏꯗꯒꯤ ꯍꯦꯟꯗꯣꯛꯅꯕ ꯎꯍꯧꯗꯅꯕ ꯍꯥꯏꯅ ꯒꯥꯔꯤꯗꯣ ꯁ꯭ꯄꯤꯗ ꯀꯟꯅ ꯊꯧꯒꯠꯂꯒ ꯂꯥꯛꯄꯅꯤ. ꯂꯥꯡꯒꯣꯜ ꯌꯧꯔꯝꯗꯥꯏ ꯑꯗꯥꯏꯗ ꯒꯣꯂꯥꯏ ꯑꯃ ꯍꯥꯏꯐꯦꯠ ꯂꯩꯕꯗꯣ ꯑꯗꯨꯗ ꯑꯩꯗꯣ ꯕꯦꯂꯦꯟꯁ ꯄꯨꯕ ꯉꯝꯍꯧꯗ꯭ꯔꯦ. ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯅꯤ. ꯅꯨꯡꯅ ꯍꯥꯏꯐꯦꯠ ꯌꯩꯁꯤꯟꯈꯤꯕꯅꯤ. ꯍꯦꯜꯃꯦꯠꯅꯁꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯦ. ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕ ꯇꯨꯡꯗ ꯂꯟꯅ ꯚꯥꯏ ꯅꯪ ꯍꯧꯖꯤꯛ ꯑꯗꯨꯗꯤ ꯀꯨꯜꯂ ꯑꯃꯗꯤ ꯅꯨꯄꯤꯗꯨꯕꯨ ꯀꯟꯕ ꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯑꯦꯝꯁꯦ? ꯑꯃꯗꯤ ꯁꯤꯗ ꯂꯩꯔꯦ. ꯑꯗꯨꯃꯛꯅꯤ. ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯀꯨꯜꯂ ꯐꯥꯈꯤꯕ ꯒꯦꯡ ꯀꯥꯡꯕꯨꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏ ꯃꯁꯛ ꯈꯪꯗ꯭ꯔꯤ. ꯈꯣꯡꯒꯨꯜ ꯂꯣꯏꯔꯛꯄꯗꯤ ꯀꯨꯏꯔꯦ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯂꯪꯂꯥ ꯂꯪꯁꯤꯟ ꯍꯧꯖꯤꯛꯐꯥꯎ ꯈꯪꯗ꯭ꯔꯤ. ꯚꯥꯏ ꯑꯩꯁꯨ ꯅꯪꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯦ. ꯃꯇꯦꯡ ꯍꯥꯏꯕꯨ ꯚꯥꯏ ꯅꯪ ꯍꯧꯖꯤꯛ ꯑꯩꯅ ꯃꯇꯝ ꯈꯔ ꯃꯤꯁꯟ ꯆꯠꯄꯗ ꯁꯤꯗ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤꯃꯆꯥꯁꯦ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯤꯕ ꯇꯥꯔꯦ. ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯩ ꯂꯣꯏ ꯇꯧꯔꯒꯦ. ꯑꯗꯣ ꯑꯇꯩ ꯇꯞꯅ ꯈꯟꯅꯔꯁꯤ ꯚꯥꯏ. ꯑꯗꯣ ꯉꯝꯃꯤꯈꯩꯗꯤ ꯂꯥꯟꯐꯝꯁꯤꯗ ꯃꯤ ꯆꯪꯍꯟꯕ ꯌꯥꯗꯦ. ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯁꯨ ꯌꯥꯝ ꯗꯦꯟꯖꯔꯗꯅꯤ. ꯑꯩ ꯒ꯭ꯌꯥꯟ ꯇꯥꯏ. ꯐꯔꯦꯁꯦ ꯑꯗꯣ ꯑꯩ ꯂꯤꯌꯣꯟꯗ ꯄꯥꯎ ꯑꯃ ꯍꯥꯏꯐꯦꯠ ꯍꯥꯏꯈ꯭ꯔꯒꯦ. ꯅꯠꯇ꯭ꯔꯗꯤ ꯑꯁꯣꯝꯗ ꯏꯃꯥꯗ ꯑꯃꯨꯛ ꯍꯥꯏ ꯂꯩꯔꯝꯅꯤ. ꯍꯥꯏꯈ꯭ꯔꯣ. ꯑꯩꯁꯨ ꯆꯥꯛꯁꯦ ꯊꯣꯡꯗꯣꯛꯂꯨꯈꯤꯒꯦ. ꯅꯨꯃꯤꯗꯥꯡ ꯃꯤꯇꯤꯡ ꯂꯩꯌꯦꯅ ꯀꯦꯞꯇꯦꯟꯅ ꯍꯥꯏꯔꯛꯏ. ꯏꯍꯦ ꯏꯀꯥꯎꯕ ꯀꯥꯎꯏ. ꯆꯥꯁꯤ ꯑꯗꯨꯝ ꯊꯛꯇꯣꯛ. ꯏꯪꯉꯝꯃꯅꯤ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯚꯥꯞ ꯑꯣꯏꯔꯨꯗ꯭ꯔꯦ. ꯆꯥꯗꯨ ꯁꯤꯞ ꯑꯃ ꯆꯤꯡꯉꯝꯃꯒ ꯕꯦꯜꯀꯅꯤꯔꯣꯝꯗ ꯊꯣꯔꯛꯇꯨꯅ ꯂꯤꯌꯣꯟꯗ ꯀꯣꯜ ꯇꯧꯏ ꯂꯟ. ꯂꯤꯌꯣꯟꯅ ꯑꯁꯣꯝꯗꯒꯤ ꯃꯤꯅꯥꯏ ꯅꯪ ꯀꯥꯏ ꯂꯩꯅꯣ? ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯔꯝꯗꯕꯤ. ꯑꯩꯅ ꯁꯣꯝꯗ ꯅꯪ ꯊꯤꯕꯗ ꯁꯤꯔꯦ. ꯊꯕꯛ ꯑꯃ ꯆꯠꯄꯩꯅꯤ. ꯑꯩ ꯉꯁꯤ ꯅꯨꯡꯗꯥꯡ ꯍꯜꯂꯛꯑꯔꯣই. ꯌꯨꯝ ꯆꯠꯂꯒ ꯀꯩꯝꯇꯁꯨ ꯍꯥꯏꯔꯝꯗꯕ? ꯌꯨꯝꯗ ꯅꯠꯇꯦ ꯑꯩ ꯂꯩꯁꯦ. ꯑꯗꯨꯗꯤ ꯀꯥꯏꯗ? ꯅꯨꯄꯤ ꯀꯣꯏꯗꯅ ꯅꯪꯅ ꯅꯨꯄꯤ ꯂꯨꯝꯃꯒ ꯆꯠꯂꯤꯔꯣ? ꯄꯛꯇꯦꯀꯣ. ꯍꯜꯂꯣ ꯌꯥꯝ ꯊꯨꯅ. ꯅꯠꯇ꯭ꯔꯗꯤꯅꯦ ꯏꯃꯥꯗ ꯍꯥꯏꯗꯣꯛꯆꯅꯤꯀꯣ ꯉꯁꯤ. ꯚꯥꯏ ꯅꯪ ꯁꯤꯗꯤ ꯌꯥꯝ ꯇꯟꯗꯧꯔꯤꯕꯣ. ꯑꯩ ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯉꯟꯇꯥꯅ ꯂꯥꯛꯀꯦꯕ. ꯑꯩ ꯊꯕꯛ ꯑꯃ ꯆꯠꯄꯩꯅꯤ. ꯅꯦꯠꯋꯥꯛꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯅꯪ ꯏꯃꯥꯗꯗꯤ ꯍꯥꯏꯗꯣꯛꯀꯅꯨꯀꯣ. ꯍꯦꯛ ꯍꯥꯏꯗꯣꯛꯑꯝꯃꯕ ꯅꯪꯁꯨ ꯍꯌꯦꯡ ꯌꯨ ꯊꯛꯄꯗꯣ ꯅꯄꯥꯗ ꯍꯥꯏꯗꯣꯛꯑꯦ ꯈꯪꯉꯨ. ꯍꯦ ꯁꯛ ꯃꯤꯅꯥꯏ ꯍꯥꯏꯁꯤꯅꯤ. ꯀꯗꯥꯏꯗ ꯂꯩꯔꯤꯅꯣꯗꯣ ꯀꯣꯛ ꯍꯥꯏꯔꯒ ꯌꯥꯕꯗꯨꯗ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯁꯨꯝ ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯔꯗꯤ ꯅꯪ ꯋꯥ ꯑꯅꯤꯅ ꯃꯥꯡ ꯇꯨꯡ ꯍꯦꯛꯇ ꯊꯠꯂꯤꯕ. ꯅꯣꯡꯃꯇ ꯑꯩꯅ ꯉꯝꯒꯦꯁꯦ ꯌꯥꯗꯦꯕ. ꯑꯩ ꯊꯝꯃꯦ. ꯅꯦꯠꯋꯥꯛ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏ ꯁ꯭ꯋꯥꯏꯁꯦ. ꯀꯔꯤ ꯃꯣꯏ ꯁ꯭ꯋꯥꯏꯁꯦ ꯅꯠꯇꯦ. ꯅꯪ ꯂꯩꯁꯤ ꯀꯥꯏꯗꯅꯣꯕ? ꯏꯇꯨꯒꯤ ꯃꯅꯥꯛꯇꯅꯦ. ꯏꯇꯨꯒꯤ ꯃꯅꯥꯛꯇ. ꯏꯇꯨ ꯁꯪꯉꯤꯌꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯅ. ꯇꯥꯅꯤꯡꯗꯦꯀꯣ ꯑꯗꯨꯝꯕ ꯄꯛꯇꯕꯗꯣ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯕꯅꯤ. ꯂꯟꯅ ꯊꯝꯃꯦ. ꯍꯦ ꯃꯤꯅ ꯋꯥ ꯉꯥꯡꯕꯒ ꯂꯣꯏ ꯐꯥꯠꯇ꯭ꯔꯤ. ꯑꯌꯥ ꯀꯛꯊꯠꯈ꯭ꯔꯦ. ꯏꯇꯨ ꯁꯪꯉꯤ ꯏꯇꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯅ. ꯅꯨꯄꯤꯁꯨ ꯀꯣꯏꯗꯕ ꯃꯥꯅ. ꯍꯩ ꯅꯠꯇꯦ. ꯅꯍꯥꯟꯃꯨꯛ ꯃꯥꯅ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯔꯒ ꯊꯝꯈꯤꯕ ꯅꯨꯄꯤꯗꯨ ꯑꯣꯏꯔꯖꯥꯠꯂꯣ? ꯃꯥꯏꯁꯦ ꯀꯩꯅꯣ? ꯑꯗꯨꯏ ꯅꯨꯄꯤꯗꯨ ꯑꯣꯏꯔꯗꯤ ꯌꯥꯔꯣꯏꯌꯦ. ꯑꯍꯤꯡꯕ ꯃꯤꯔꯣ ꯑꯗꯨꯕꯣ? ꯂꯩꯔꯝꯃꯣꯏꯗ. ꯃꯥꯅ ꯀꯣꯛ ꯊꯝꯃꯤ ꯑꯣꯏꯔꯝꯅꯤ. ꯑꯩꯒ ꯂꯩꯔꯝꯃꯕ ꯑꯁꯦꯡꯕꯗ ꯃꯥꯅꯒ ꯀꯣꯏꯈꯥꯏꯔꯝꯃꯕ ꯑꯗꯨꯏꯁꯨ ꯑꯩꯅ ꯑꯗꯨꯝ ꯃꯨꯜꯂꯦ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯤꯅ ꯚꯥꯏ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯊꯣꯛꯑꯁꯦ. ꯑꯩ ꯀ꯭ꯂꯕꯇ ꯃꯤꯇꯤꯡ ꯂꯩꯌꯦ. ꯍꯧꯖꯤꯛ ꯇꯥꯟ ꯆꯥꯗ꯭ꯔꯗꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯍꯜꯂꯛꯄꯁꯨ ꯌꯥꯏ. ꯑꯔꯨꯕ ꯋꯥꯔꯤ ꯂꯩ ꯍꯥꯏꯌꯦ. ꯍꯣꯏ ꯆꯥꯔꯁꯤ ꯚꯥꯏ.
ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯂꯤꯅ ꯚꯥꯏ ꯅꯪꯁꯨ ꯍꯟꯗꯛꯇꯤ ꯑꯩꯒꯤꯗꯃꯛ ꯈꯔ ꯋꯥꯕꯤꯕ ꯇꯥꯔꯦ ꯋꯥꯍꯟꯅꯕ ꯊꯕꯛꯄꯨ ꯌꯥꯎꯗꯦꯗ ꯅꯪꯁꯤꯗꯤ ꯅꯨꯄꯤꯃꯆꯥꯁꯦ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯅ ꯁꯤꯈꯛꯅꯤ ꯅꯪꯒꯤ ꯃꯔꯨꯑꯣꯏꯕ ꯅꯊꯧ ꯂꯟ ꯋꯥꯈꯜꯗ ꯈꯜꯂꯤ ꯅꯪꯅ ꯒꯣꯜꯗꯟ ꯆꯥꯟꯁ ꯄꯤꯕꯤꯕꯩ ꯋꯥꯔꯤꯅꯤ ꯍꯔꯥꯎꯔꯤꯉꯩꯁꯤꯗ ꯁꯨꯝꯅ ꯋꯥꯈꯜꯗ ꯈꯟꯕꯅꯤ ꯆꯤꯟꯗꯅ ꯑꯃ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯃꯗꯨꯗꯤ ꯄꯥꯎ ꯍꯥꯏꯈ꯭ꯔꯕꯣ ꯍꯥꯏꯈ꯭ꯔꯕꯅꯤ ꯁꯤꯗ ꯂꯩꯌꯦꯕꯨꯗꯤ ꯍꯥꯏꯈꯤꯗ꯭ꯔꯦ ꯊꯕꯛ ꯑꯃ ꯆꯠꯂꯤ ꯍꯜꯂꯛꯑꯔꯣꯏꯗꯨ ꯈꯛ ꯍꯥꯏꯈꯤꯕꯅꯤ ꯑꯣ ꯐꯔꯦ ꯚꯥꯏ ꯑꯗꯣ ꯄꯨꯡꯁꯦ ꯌꯥꯗ꯭ꯔꯦ ꯆꯠꯂꯒꯦ ꯅꯪ ꯏꯟꯊꯤꯖꯅ ꯂꯩꯔꯝꯃꯨꯀꯣ ꯂꯤꯗꯨ ꯇꯦꯕꯜ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯂꯦꯗꯔ ꯖꯦꯀꯦꯠꯇꯣ ꯂꯦꯡꯖꯨꯝꯗ ꯍꯥꯏꯐꯦꯠ ꯌꯥꯟꯁꯤꯜꯂꯒ ꯇꯤꯚꯤ ꯃꯊꯛꯇꯒꯤ ꯒꯥꯔꯤ ꯁꯣꯗꯣ ꯄꯥꯏꯈꯠꯂꯒ ꯍꯣꯕꯦ ꯍꯣꯕꯦ ꯆꯠꯈ꯭ꯔꯦ ꯂꯟ ꯆꯥꯔꯝꯕꯩ ꯆꯥꯏꯔꯤꯕ ꯀꯣꯜꯂꯤꯛꯈꯩꯗꯣ ꯐꯖꯅ ꯐꯦꯡꯗꯣꯛꯂ ꯂꯣꯏꯔꯒ ꯑꯅꯨ ꯂꯩꯔꯤꯕ ꯀꯥꯗ ꯇꯞꯅ ꯆꯪꯉꯛꯏ ꯇꯨꯝꯂꯝꯃꯤ ꯒ꯭ꯌꯥꯟ ꯇꯥꯔꯝꯈꯤꯔꯣꯏ ꯌꯦꯡꯂꯒ ꯃꯒꯨꯟ ꯂꯩꯕ ꯎꯔꯒ ꯅꯨꯡꯁꯤꯕ ꯍꯦꯟꯕ ꯀꯔꯝꯕ ꯁꯥꯏꯌꯣꯟꯅꯣ ꯅꯪꯕꯣ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯅꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯅꯤꯡꯗꯦ ꯑꯍꯥꯟꯕ ꯑꯩꯅ ꯅꯪꯕꯨ ꯎꯖꯈꯤꯕ ꯃꯤꯀꯨꯞꯇꯒꯤ ꯈꯪꯍꯧꯗꯕ ꯁꯥꯐꯨ ꯑꯃꯅ ꯊꯃꯣꯏꯗ ꯌꯩꯁꯤꯟꯈ꯭ꯔꯕꯅꯤ ꯂꯧꯊꯣꯛꯄꯁꯨ ꯌꯥꯔꯔꯣꯏ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯇꯨꯡꯗ ꯂꯝꯂꯥꯟꯕ ꯀꯅꯥꯗ ꯏꯔꯥꯡ ꯇꯧꯒꯦ ꯈꯟꯒꯅꯨ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯊꯃꯣꯏꯁꯨ ꯄꯨꯛꯅꯤꯡꯁꯨ ꯋꯥꯈꯜꯁꯤꯁꯨ ꯂꯣꯏꯅ ꯏꯆꯥꯏ ꯆꯦꯈꯥꯏ ꯆꯔꯥꯡꯅꯩ ꯇꯁꯦꯡꯅ ꯑꯩ ꯆꯔꯥꯡꯅꯩ ꯁꯥꯎꯅꯤꯡꯕꯅꯁꯨ ꯄꯤꯛ ꯊꯜꯂꯤ ꯃꯇꯣꯝꯇ ꯃꯔꯨꯝ ꯄꯪꯁꯣꯟꯗ ꯁꯣꯜꯂꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯌꯦꯡꯉꯝꯃꯒ ꯀꯥꯗꯒꯤ ꯊꯣꯔꯛꯇꯨꯅ ꯇꯤꯚꯤ ꯀꯥꯒꯤ ꯁꯣꯐꯥꯗꯨꯗ ꯇꯞꯅ ꯍꯤꯞꯊꯈ꯭ꯔꯦ ꯑꯌꯨꯛ ꯑꯉꯟꯕꯗ ꯄꯨꯡ 4 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯂꯤ ꯍꯜꯂꯛꯏ ꯍꯦꯛ ꯍꯜꯂꯛꯄꯗ ꯔꯨꯝ ꯃꯄꯥꯟꯗꯒꯤ ꯅꯣꯛ ꯇꯧꯔꯒ ꯕꯦꯜ ꯅꯝꯅꯕꯗꯨꯗ ꯍꯥꯏꯐꯦꯠ ꯅꯝꯃꯤ ꯂꯟꯗꯨ ꯕꯦꯜ ꯈꯤꯡꯉꯛꯄꯗ ꯃꯃꯤꯠꯇꯣ ꯃꯈꯨꯠ ꯅꯥꯝꯃꯅ ꯅꯣꯏꯔꯒ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯏ ꯚꯥꯏ ꯍꯜꯂꯛꯑꯕꯣ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯧꯖꯤꯛꯄꯣ 4:30 ꯍꯦꯜꯂꯝꯃꯅꯤ ꯊꯦꯡꯉꯤꯅꯦ ꯑꯗꯨꯗꯤ ꯑꯗꯣ ꯅꯪꯗꯤ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯇꯨꯝꯃꯝꯃꯔꯣꯏꯀꯣ ꯃꯤꯇꯤꯡꯗꯣ ꯑꯔꯨꯕ ꯑꯣꯏꯕ ꯀꯣꯛ ꯍꯦꯛ ꯍꯜꯂꯛꯄꯁꯨ ꯉꯝꯗ꯭ꯔꯕ ꯑꯩꯗꯣ ꯑꯇꯩꯁꯨ ꯑꯩꯉꯣꯟꯗꯩ ꯁꯦꯅꯤꯌꯔ ꯉꯥꯛꯇꯁꯨ ꯑꯣꯏꯔꯕ ꯍꯜꯂꯒꯦ ꯍꯥꯏꯗꯧꯁꯨ ꯐꯔꯛ ꯇꯥꯔꯦ ꯑꯗꯨꯏ ꯃꯤꯇꯤꯡ ꯂꯣꯏꯔꯕ ꯉꯥꯏꯔꯒ ꯍꯜꯂꯛꯏꯅꯤ ꯑꯗꯣ ꯉꯔꯥꯡ ꯀꯩꯁꯨꯝꯇ ꯇꯧꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯣ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯑꯗꯣ ꯀꯦꯝ ꯇꯧꯗ꯭ꯔꯤ ꯍꯥꯏꯕꯨ ꯉꯔꯥꯡꯗꯩ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯤ ꯑꯣ ꯑꯗꯣ ꯑꯇꯩ ꯂꯥꯏꯔꯤ ꯅꯪꯗꯣ ꯉꯁꯤ ꯗ꯭ꯌꯨꯇꯤ ꯂꯩꯇ꯭ꯔꯣ ꯉꯜꯂꯤꯉꯩꯁꯤꯗ ꯆꯠꯀꯦꯁꯨ ꯆꯠꯍꯧꯔꯣ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯑꯣꯐ ꯂꯩꯔꯤ ꯅꯪ ꯑꯩ ꯒꯥꯔꯤꯁꯦ ꯄꯨꯔꯒ ꯆꯠꯀꯦꯁꯨ ꯑꯗꯨꯝ ꯆꯠꯂꯣ ꯑꯩ ꯕ꯭ꯔꯁ ꯇꯧꯔꯛꯈꯤꯒꯦ ꯅꯪ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯨꯀꯣ ꯆꯥꯁꯨ ꯁꯦꯝꯃꯛꯑꯒꯦ ꯑꯩ ꯚꯥꯏ ꯅꯪ ꯉꯔꯥꯡ ꯗꯣꯛꯇꯔ ꯑꯃ ꯍꯥꯏꯕꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯤꯡꯁꯦ ꯂꯣꯏꯅ ꯈꯪꯍꯟꯗꯕ ꯌꯥꯔꯣꯏ ꯑꯗꯣ ꯅꯪ ꯌꯥꯗꯧꯔꯤꯕ꯭ꯔꯣ ꯑꯣ ꯑꯩ ꯃꯣꯔꯅꯤꯡ ꯗ꯭ꯌꯨꯇꯤ ꯂꯩ ꯃꯥꯁꯨ ꯉꯁꯤꯕꯨꯗꯤ ꯚꯤꯖꯤꯠ ꯂꯥꯛꯀꯅꯤꯅ ꯍꯥꯏꯕꯅꯤ ꯃꯥꯗꯤ ꯑꯇꯣꯞꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯕꯅꯤ ꯑꯗꯣ ꯑꯩꯅ ꯉꯔꯥꯡ ꯃꯉꯣꯟꯗ ꯋꯥꯔꯤ ꯈꯔ ꯂꯩꯌꯦꯅꯤ ꯍꯥꯏꯈꯤꯕꯅꯤ ꯍꯣꯔꯦꯟ ꯑꯩꯅ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯒꯦ ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯗꯣ ꯍꯣꯔꯦꯟ ꯃꯔꯛꯇ ꯅꯨꯄꯤꯁꯦ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯃꯥꯟꯕ ꯃꯑꯣꯡ ꯎꯔꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯈꯨꯗꯛꯇ ꯄꯥꯎ ꯑꯗꯨꯝ ꯍꯥꯏꯔꯛꯎꯀꯣ ꯍꯣꯏ ꯍꯥꯏꯔꯛꯀꯦ ꯈꯪꯗꯦ ꯚꯥꯏ ꯅꯪꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯁꯤꯜꯂꯛꯑꯣ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯗꯦ ꯇꯧꯔꯤꯁꯦ ꯍꯣꯏ ꯁꯣꯏꯁꯦ ꯑꯩꯅꯁꯨꯅꯦ ꯐꯅꯕ ꯑꯗꯨꯝ ꯁꯤꯜꯂꯛꯑꯒꯦ ꯑꯗꯣ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯣꯕ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯉꯔꯥꯡ ꯐꯥꯈꯤ ꯍꯥꯏꯕ ꯃꯄꯥꯝꯆꯥꯗꯣ ꯑꯗꯨ ꯑꯗꯨꯝ ꯀꯟꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯇꯧꯕ ꯌꯥꯔꯣꯏ ꯃꯇꯝ ꯈꯔ ꯃꯈꯣꯏꯒꯤ ꯂꯪꯂꯥ ꯂꯪꯁꯤꯟꯗꯣ ꯇꯞꯅ ꯊꯤꯒꯠꯅꯕ ꯄ꯭ꯂꯥꯟ ꯁꯦꯝꯈ꯭ꯔꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯃꯇꯝ ꯈꯔ ꯑꯣꯐ ꯂꯩ ꯍꯥꯏꯔꯤꯗꯣ ꯑꯗꯨ ꯐꯔꯦ ꯅꯪ ꯕ꯭ꯔꯁ ꯇꯧꯅꯤ ꯍꯥꯏꯗꯣ ꯇꯧꯖꯔꯨꯔꯣ ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯅꯤ ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯅꯔꯒ ꯂꯟ ꯕ꯭ꯔꯁ ꯇꯧꯕ ꯆꯪꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯕ꯭ꯔꯁ ꯇꯧꯕ ꯂꯣꯏꯔꯒ ꯃꯁꯥꯗꯣ ꯐ꯭ꯔꯦꯁ ꯑꯣꯏꯅꯕ ꯍꯥꯏꯅ ꯏꯔꯨꯖꯊꯣꯛꯂꯦ ꯃꯍꯧꯁꯥꯅꯤ ꯂꯟꯗꯤ ꯕ꯭ꯔꯁ ꯇꯧꯕꯗ ꯑꯗꯨꯝ ꯏꯔꯨꯖꯕꯁꯦ ꯍꯩꯅꯕꯤꯅꯤ ꯗ꯭ꯔꯦꯁ ꯑꯆꯤꯟꯕ ꯂꯣꯏꯔꯗꯨꯅ ꯈꯨꯗꯥꯡ ꯘꯔꯤꯗ ꯋꯥꯏꯠ ꯒ꯭ꯂꯥꯁꯅ ꯀꯣꯚꯔ ꯑꯣꯏꯔꯒ ꯕ꯭ꯂꯦꯛ ꯂꯦꯗꯔꯅ ꯃꯔꯤ ꯑꯣꯏꯕꯗꯣ ꯍꯥꯏꯐꯦꯠ ꯁꯤꯖꯤꯜꯂꯒ ꯂꯤꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ ꯂꯣꯏꯔꯕꯣ ꯂꯟꯅ ꯒꯥꯔꯤ ꯁꯣꯄꯤꯔꯣ ꯆꯠꯂꯒꯦ ꯑꯗꯣ ꯍꯣꯔꯦꯟ ꯀꯩꯒꯨꯝꯕ ꯃꯔꯛꯇ ꯅꯨꯄꯤ ꯃꯆꯥꯁꯦ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯃꯥꯟꯕ ꯃꯑꯣꯡ ꯎꯔꯗꯤꯅꯦ ꯄꯥꯎ ꯐꯠ ꯍꯥꯏꯔꯛꯄ ꯀꯥꯎꯗꯕꯤ ꯍꯣꯏ ꯍꯥꯏꯔꯛꯀꯦ ꯑꯗꯣ ꯐꯖꯅ ꯆꯠꯂꯣ ꯅꯪꯁꯨ ꯆꯠꯂꯦ ꯕ꯭ꯔꯦꯛꯐꯥꯁꯇꯣ ꯑꯩꯅ ꯁꯦꯝꯕ ꯂꯣꯏꯔꯒꯅꯦ ꯀꯤꯠꯆꯟꯗ ꯊꯝꯃꯝꯃꯕꯅꯤ ꯅꯪ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯍꯧꯒꯠꯂꯀꯥꯟꯗ ꯍꯦꯛ ꯆꯥꯊꯣꯛ ꯍꯣꯏ
Asumna Lee ahing tumdabagi pothaduna lehore. Lanna Leegi bullet to thoraga makoy rent to tamna lai. Rent yorakpada pung taruk mukti tare aduba rent to mi ilang lang buodi tum hawgalam kiroi khangi. Gari sodo makutna haifet ungladuna makoy rumda kakhali. Aduga thongdo makutna thangalaga haifet thilli. Leonna As kanano yuksida tumbasida yatkraponi. Papandagi lanna Tadro khangdimi ko khangdoke deba hawgalam kiroi masi ai khangeba. Mapandagi thongdo hanjin sum thinbada Leonda fu hawgali aduga saurangna thongdo fat hangdoi. Kanano ba Leonda mamit uirum thongdo hangdoktuna hairakpani. Lan thongsil machindadagi Kaino hojikse ngalibro isauga toridubo natti kaino ba hojikse pung 6 helabani ngasaina hawgalamadorena nangdi ai leitabadu nuairene. Waidu haina roomduda Prabhap changaktuna magi phamungda phammaga tongiba khungupta lauthoi. Ngarang kaiduno nang leirido migidani. Kaino migida haibo aina khangdaba mi sutinabro nangse kanano fatwat hairo. Ai tumbasu thugai biramnina. Yare ai duty lay nang leitro lay. Duty su leiraga hoju pho hawgalamdrise kamai dorino. Nati ngasi se aigala amdradi nang duty ga samta chattabi na tom to off to we mo ongni ne ha. As adudi haino ai ngarang du asengbai tummage na tawsabaneba. Aduda nanga kolari sanara matungda ai do PUBG kapingi da pungdo yeng hawdreba. Aduini aina tummage na tawbada pung yengubado ani he leiramdana aduna di kaidi mi kap ka thu yade mi tumma kuitribani nang namu hawdu pire namdana. Yar wathi ngang lerano brush to thoro ai ngasi thabak leiba ngana chatta yadabani. Kaino nang ngarang daini thabak lei na kai thabak no nang tori thabak tubo aingonda sukra hairo secret yam oihengano. Ko na haige chalo aini haido hana tor ai breakfast na sembiramagi ai budi chare. Leo langi manak changsile aga chirol wai kai wai mi ta da na man mo ongda taplap haire. Natte bai nang bo na harol ga changamro aingonda kem ta hairam dabi natraga ai khangandana lona to hoidaba thabak ka tawrabro singa dum hayo ai kan am thaido oiba. Lan mamit ani da lauk thuoga Leon da laktanin thui. Leon phamung mathakdudagi long na makhada fattai. Ayo sira kai lamprai man ba ngorbo nang saruga loi ti amani as mathong chada ba wayam ngangladi aduni aina kari kai ba wa haiba yaukrage ba nangonda hagoda gane Prabhap changko narjade adai hen mane mayam torokani. Leon tapna ma khwangdu haipet pairaga landa pairap yengamaga kem hairam da bi bathroom changkre. Mathong ram su khangdana puang ngangadi ne aduni amuk haipet nungaitana sonbani lanna. Nga ki matung Leon su chaba thakpa loinaga dressing storaduna ani the hospital tamna lakminare. Leon na Li ki gari do natro asile haurise. Mani karam kanda la amno khangudre ne ide aina purakani. Leon landa haipet pairap yengi nangdi kamaina ngarang aina lairubudo mai quarter dani. Leon amok ke hen angak pamoongda lambi satlambada chaplep lamlaga landa mamai pullap onsilaga aingonda ka emta su hairamdaba aduga lina su aingonda ke mahar panati noi ni manung da kainom leire kai to wono nang chali do ai khak do otahan gano. Lan Leon lep krasu ma di khra chat bawi amadu su adum chenchat tawraga tani. Ngai khwai si tadraba nangonda ni kai aron manoba noi bani tawrido lambi sida na chindu ka bo pok leirano horen duty loiraga ne hairage horen amu ngai duiba. Lan kem da khumukte asumna ani do hospital yauraduna Leon sumai duty romda onsenkre landi Lucas unablai. Lanna May I come in, sir? Lucas na is sir kaida yam pakte ko ai ngasai de nang ngairamini ai ni hek lakpaga counter gi nurse nupi du da nang lakraba hanglambani adu da mana nang di duty matam yodrina hairakpa ai sida oin ngairamani ado kai wari no nangai ga sana ningi nang ngarang hairai duwa. Lan thari ba chair du da tapna pham tharaktuna bai aruba wari amagini ai nanga ta na da ba yadraba hekta hayo ta si kai matang no bai ngarang se
ꯂꯟꯅ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯨꯀꯥꯁꯇ ꯂꯤꯔꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕ ꯃꯇꯨꯡ ꯂꯨꯀꯥꯁꯅ "ꯅꯪ ꯍꯥꯏꯔꯤꯁꯤꯅꯗꯤ ꯈꯤꯇꯪꯗꯤ ꯂꯨꯗꯧꯔꯤ, ꯍꯥꯏꯕꯗꯤ ꯅꯨꯄꯤꯃꯆꯥꯗꯣ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯀꯣꯛ ꯄꯨꯔꯛꯂꯒ ꯌꯦꯡꯕ ꯍꯥꯏꯗꯨꯁꯨ ꯑꯃꯨꯛ ꯌꯥꯔꯣꯏꯕ꯫ ꯑꯗꯨꯅꯤ ꯚꯥꯏ, ꯑꯩꯁꯨ ꯑꯗꯨꯒꯤꯅꯤ ꯃꯊꯥ ꯁꯥꯏꯁꯦ." ꯂꯨꯀꯥꯁ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯇꯨꯡꯗ "ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ, ꯅꯣꯏꯅ ꯂꯩꯔꯤ ꯃꯐꯝꯗꯣ ꯑꯩꯉꯣꯟꯗ ꯂꯣꯀꯦꯁꯟ ꯊꯥꯔꯛꯑꯣ. ꯑꯩ ꯃꯥꯒꯤ ꯀꯟꯗꯤꯁꯟꯗꯨ ꯌꯦꯡꯂꯒ ꯇꯧꯕ ꯌꯥꯕꯁꯤꯡꯗꯣ ꯇꯞꯅ ꯇꯞꯅ ꯈꯟꯅꯔ ꯇꯧꯔꯁꯤ." "ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯚꯥꯏ." "ꯃꯐꯝꯗꯨ ꯀꯥꯏꯋꯥꯏꯗꯅꯣ?" "ꯂꯥꯡꯒꯣꯜꯗꯅꯤ." "ꯑꯣ, ꯅꯪ ꯗ꯭ꯌꯨꯇꯤ ꯂꯩꯕ꯭ꯔꯣ ꯍꯧꯖꯤꯛ?" "ꯍꯧꯖꯤꯛꯄꯨꯗꯤ ꯂꯩꯇꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯒꯕꯨꯗꯤ ꯑꯣꯄꯔꯦꯁꯟ ꯑꯃ ꯂꯩꯕ." "ꯑꯣ, ꯑꯗꯨꯗꯤ ꯑꯩ ꯉꯥꯏꯔꯒꯦ. ꯍꯣꯔꯦꯟ ꯅꯪ ꯗ꯭ꯌꯨꯇꯤ ꯂꯣꯏꯕꯒ ꯑꯩ ꯅꯥꯛꯇ ꯑꯗꯨꯝ ꯂꯥꯛꯑꯣ. ꯑꯩꯈꯣꯏꯕꯥꯅꯤ ꯆꯠꯂꯁꯤ ꯀ꯭ꯋꯥꯇꯔꯗ." "ꯍꯣꯏ ꯚꯥꯏ, ꯑꯩ ꯍꯣꯔꯦꯟ ꯍꯥꯏꯖꯔꯛꯑꯒꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯊꯣꯛꯈ꯭ꯔꯒꯦꯀꯣ ꯑꯃꯨꯛ." ꯑꯅꯤꯗꯨ ꯍꯥꯏꯐꯦꯠ ꯂꯦꯡꯒꯣꯟꯅꯔꯒ ꯀꯣꯟꯁꯤꯟꯅꯩ, ꯑꯗꯨꯒ ꯂꯟꯗꯤ ꯑꯣꯄꯔꯦꯁꯟꯒꯤ ꯄꯨꯡ ꯇꯥꯁꯤꯜꯂꯛꯇꯨꯅ ꯃꯅꯨꯡ ꯆꯪꯈ꯭ꯔꯦ꯫ ꯂꯨꯀꯥꯁꯁꯨ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯆꯦ ꯆꯥꯡ ꯈꯔ ꯌꯦꯡꯗꯨꯅ ꯂꯟ ꯉꯥꯏꯕ ꯑꯣꯏꯅ ꯂꯩ꯫ ꯁꯣꯝꯗ ꯂꯤꯗꯨ ꯐꯅ ꯀꯨꯏꯅ ꯇꯨꯝꯊꯔꯨꯔ ꯃꯥꯜꯂꯤ꯫ ꯍꯧꯒꯠꯂꯛꯄꯗ ꯅꯨꯡꯁꯥꯗꯤ ꯌꯥꯛꯅ ꯁꯥꯔꯒ ꯂꯩꯔꯝꯂꯦ꯫ ꯂꯤꯗꯨ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒꯤ ꯃꯁꯥ ꯏꯇꯟ ꯇꯟꯊꯗꯅꯕ ꯍꯥꯏꯅ ꯃꯃꯥꯏ ꯃꯃꯤꯠꯇ ꯋꯥꯁꯔꯨꯝ ꯆꯪꯂꯒ ꯍꯥꯏꯐꯦꯠ ꯆꯥꯝꯊꯣꯛꯏ꯫ ꯂꯣꯏꯔꯒ ꯃꯃꯥꯏꯗꯨ ꯇꯥꯋꯦꯜ ꯑꯉꯧꯕ ꯑꯃꯅ ꯍꯥꯏꯐꯦꯠ ꯇꯩꯊꯣꯛꯄꯣꯏ ꯅꯥꯟꯊꯣꯏꯕꯣꯏ ꯇꯧꯔꯒ ꯑꯅꯨꯒꯤ ꯔꯨꯝꯗ ꯆꯪꯏ꯫ ꯂꯤꯅ ꯍꯦꯛ ꯆꯪꯉꯛꯄꯒ ꯑꯅꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯇꯥꯋꯦꯜꯒꯗꯣ ꯃꯈꯨꯠꯇꯒꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯌꯥꯝ ꯄꯥꯈꯠꯅ ꯀꯥꯁꯤꯡꯗꯣ ꯆꯪꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯂꯤꯗꯨ ꯐꯣꯟ ꯂꯧꯊꯣꯛꯂꯒ ꯂꯟꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯂꯟꯗꯤ ꯁꯣꯝꯗ ꯑꯣꯄꯔꯦꯁꯟ ꯃꯅꯨꯡꯗ ꯂꯩꯈꯤꯕꯅ ꯐꯣꯟꯗꯨꯁꯨ ꯃꯥꯅ ꯂꯤꯜꯂꯛꯄ ꯐꯨꯔꯤꯠ ꯄꯣꯀꯦꯠ ꯃꯅꯨꯡꯗ ꯂꯩꯍꯧꯔꯦ꯫ ꯂꯤ ꯁꯣꯝꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯖꯩ, ꯃꯤꯁꯀꯣꯜ 30ꯃꯨꯛ ꯇꯥꯁꯤꯟꯈ꯭ꯔꯦ, ꯁꯨꯛꯄꯥꯏ ꯄꯥꯏꯈꯠꯂꯛꯇ꯭ꯔꯦ꯫ ꯐꯣꯟ ꯄꯥꯏꯃꯜꯂꯛꯇꯕꯗ ꯂꯤꯗꯣ ꯂꯟꯗ ꯇꯦꯛꯁ ꯑꯃ ꯊꯥꯖꯤꯜꯂꯤ꯫ "ꯚꯥꯏ, ꯅꯨꯄꯤꯃꯆꯥꯗꯣ ꯂꯩꯔꯝꯗ꯭ꯔꯦ, ꯅꯪ ꯈꯔ ꯊꯨꯅ ꯂꯥꯛꯑꯣ." ꯂꯤ ꯃꯦꯁꯦꯖꯇꯨ ꯊꯥꯔꯝꯃꯒ ꯔꯨꯝꯗꯨ ꯁꯣꯜꯂꯂꯝꯂꯒ ꯃꯈꯥꯗ ꯑꯅꯨ ꯊꯤꯕ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯒ ꯊꯣꯔꯛꯂꯒ ꯃꯈꯨꯠ ꯃꯁꯥꯗꯣ ꯍꯥꯝꯗꯣꯛꯂꯕ ꯇꯨꯡꯗ ꯗ꯭ꯔꯦꯁ ꯆꯦꯟꯖ ꯇꯧꯏ, ꯑꯗꯨꯒ ꯂꯨꯀꯥꯁꯀꯤ ꯃꯅꯥꯛ ꯆꯪꯂꯨꯒꯦ ꯍꯥꯏꯅ ꯄꯨꯡꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯅ ꯐꯣꯟ ꯄꯥꯏꯈꯠꯄꯗ ꯂꯤꯒꯤ ꯃꯦꯁꯦꯖ ꯑꯃꯒ ꯃꯤꯁꯀꯣꯜ ꯃꯌꯥꯝꯗꯨꯒ ꯐꯠ ꯌꯦꯡꯂꯝꯂꯒ ꯃꯦꯁꯦꯖꯇꯨ ꯄꯥꯔꯕ ꯇꯨꯡ ꯈꯨꯗꯛꯇ ꯀꯥꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯔꯦꯟꯠ ꯇꯝꯅ ꯂꯥꯛꯏ꯫ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯇꯨꯅ ꯂꯥꯡꯒꯣꯜꯂꯣꯝꯗ ꯁ꯭ꯄꯤꯗ ꯀꯟꯅ ꯊꯧꯔꯛꯏ꯫ ꯒꯥꯔꯤ ꯊꯧꯅ ꯂꯤꯗ ꯀꯣꯜ ꯇꯧꯏ, ꯑꯗꯨꯕꯨ ꯑꯣꯜꯂꯛꯇ꯭ꯔꯦ꯫ ꯁꯣꯝꯗ ꯑꯅꯨ ꯂꯝꯕꯤꯗ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯏꯇꯥ ꯇꯥꯖꯗꯦ꯫ ꯃꯈꯣꯡꯅ ꯁꯨꯝ ꯆꯦꯜꯂꯛꯏ꯫ ꯃꯈꯣꯡꯗꯨꯁꯨ ꯁꯦꯟꯗꯜ ꯑꯃ ꯇꯣꯡꯕ ꯅꯠꯇꯦ꯫ ꯆꯦꯜꯂꯛꯏꯕ ꯁꯣꯔꯣꯛ ꯃꯇꯦꯛ ꯈꯔꯗꯣ ꯀꯣꯏꯂꯥ ꯊꯥꯗꯦ꯫ ꯅꯨꯡꯁꯥꯗꯨꯁꯨ ꯇꯥꯏꯃꯤꯡꯗꯨꯗ ꯌꯥꯛꯅ ꯁꯥꯒꯠꯂꯛꯏ꯫ ꯁꯨꯝ ꯂꯥꯛꯄꯗ ꯎ ꯋꯥ ꯈꯔ ꯍꯧꯕ, ꯍꯥꯡꯆꯤꯛ ꯎꯔꯨꯝ ꯂꯥꯡꯒꯗꯕ ꯃꯐꯝ ꯑꯣꯏꯕ ꯒ꯭ꯔꯥꯎꯟ ꯑꯄꯥꯛꯄ ꯑꯃꯁꯨ ꯂꯩꯔꯝꯕ ꯑꯗꯨꯋꯥꯏꯗ ꯑꯅꯨ ꯍꯥꯏꯐꯦꯠ ꯋꯥꯔꯕ꯭ꯔꯥ ꯈꯪꯗꯦ, ꯁꯣꯔ ꯐꯨ ꯀꯥꯝꯊꯣꯛꯂꯒ ꯄꯣꯊꯥꯏ꯫ ꯑꯗꯨꯒ ꯒ꯭ꯔꯥꯎꯟꯗꯨꯗ ꯑꯌꯨꯛꯅꯤ, ꯅꯨꯡꯊꯤꯜꯅꯤ, ꯅꯨꯃꯤꯗꯥꯡꯅꯤ ꯈꯪꯗꯅ ꯕꯣꯜ ꯄꯪꯁꯥꯟꯗ ꯁꯥꯟꯅꯕ, ꯈꯤꯇꯪ ꯉꯥꯎꯁꯤꯟꯅꯔꯞ ꯇꯧꯕ ꯃꯥꯟꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ 5-6ꯃꯨꯛ ꯕꯣꯜ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯅꯨꯗꯨ ꯑꯗꯨ ꯎꯕꯗ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯂꯩꯊꯣꯛꯂꯒ ꯆꯠꯀꯦ ꯈꯜꯂꯤ, ꯑꯗꯨꯕꯨ ꯂꯝꯕꯤꯗꯣ ꯃꯥꯅ ꯂꯥꯛꯈꯤꯕ ꯂꯝꯕꯤꯗꯣ 3 ꯂꯣꯡꯕ ꯑꯣꯏꯕꯒꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯕꯣꯜ ꯁꯥꯟꯅꯔꯝꯕ ꯑꯉꯥꯡ nupā ꯃꯆꯥ ꯑꯃꯅ ꯑꯅꯨ ꯍꯥꯏꯐꯦꯠ ꯎꯈ꯭ꯔꯦ꯫ "ꯚꯥꯏ, ꯑꯥꯗꯩ ꯅꯨꯄꯤꯁꯤ ꯃꯁꯛ ꯐꯖꯩꯅꯦ." ꯑꯇꯩ ꯅꯨꯄꯥ ꯃꯆꯥ ꯕꯣꯜ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕ ꯃꯈꯩꯗ ꯃꯃꯥꯏ ꯂꯣꯏꯅ ꯂꯩꯁꯤꯜꯂꯛꯏ꯫ "ꯀꯥꯏꯅꯣ?" "ꯑꯥꯗꯩꯁꯦ." "ꯆꯪꯅꯁꯤꯔꯣ?" "ꯌꯥꯏꯅꯦ." "ꯑꯪ, ꯌꯥꯏꯌꯦ." "ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ." "ꯑꯣꯏ ꯂꯩꯁꯥꯕꯤ, ꯃꯁꯛ ꯐꯖꯩꯀꯣ, ꯀꯥꯏ ꯆꯠꯇꯣꯏꯅꯣ?" ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯑꯃꯨꯛ "ꯅꯁꯛꯁꯨ ꯆꯦꯛꯈꯥꯏꯈꯩ ꯐꯖꯩꯀꯣ, ꯏꯃꯥꯒꯤ ꯃꯃꯧ ꯑꯝꯇ ꯑꯣꯏꯊꯣꯛꯁꯤꯗꯅ." ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ "ꯅꯪꯅ ꯑꯩ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯅꯈꯨꯠ ꯇꯥ ꯑꯃ ꯄꯤꯖꯗꯣꯏꯅꯤ." ꯅꯨꯄꯥ ꯑꯃꯅ "ꯑꯣꯏꯔꯕ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯄꯨ, ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯔꯔꯣꯏ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ." ꯑꯇꯩ ꯅꯨꯄꯥ ꯃꯈꯩꯗꯣ ꯈꯨꯄꯥꯛ ꯈꯨꯖꯤꯜꯂꯛꯏ꯫ "ꯋꯥ." ꯑꯍꯨꯝꯁꯨꯕ ꯅꯨꯄꯥꯗꯨꯅ "ꯐꯥꯒꯤ ꯅꯠꯇꯦꯃꯦ, ꯅꯪꯁꯦ ꯑꯝꯇ ꯀꯣꯏꯖꯔꯒꯦ, ꯏꯃꯥꯒꯤ ꯃꯃꯧꯗ ꯑꯝꯇ ꯑꯣꯏꯕꯤꯌꯣꯕ." ꯏꯉꯥꯎ ꯉꯥꯎꯁꯤꯟꯅꯕ, ꯆꯩꯕ ꯉꯥꯡꯕ ꯇꯥꯗꯕ, ꯃꯃꯥ ꯃꯄꯥꯅ ꯉꯥꯡꯕꯗ ꯍꯪꯒꯠꯅ ꯈꯨꯝꯒꯗꯕ ꯁꯛꯇꯥ ꯉꯥꯛꯇꯅꯤ꯫ ꯅꯨꯄꯥ ꯃꯆꯥ ꯃꯈꯩꯗꯣ ꯆꯍꯤꯗꯤ ꯅꯧꯅ ꯀ꯭ꯂꯥꯁ 8-9 ꯀꯥꯔꯛꯄ ꯃꯇꯝꯅꯤ, ꯊꯤꯉꯥꯎ ꯂꯩꯉꯥꯎ ꯇꯧꯕ ꯃꯇꯝ꯫ ꯑꯁꯨꯝꯅ ꯁꯨꯝ ꯅꯨꯄꯥ ꯃꯆꯥꯈꯩꯗꯣ ꯕꯣꯜ ꯁꯥꯟꯅꯔꯝꯕꯗꯒꯤ ꯍꯥꯏꯐꯦꯠ ꯅꯛꯁꯤꯜꯂꯛꯏ꯫ ꯑꯅꯨꯗꯨ ꯃꯈꯨꯠ 2 ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯒ ꯃꯅꯤꯡ ꯇꯞꯅ ꯁꯨꯝꯍꯜꯂꯤ꯫ ꯃꯈꯣꯏ ꯃꯅꯥꯛꯇꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯕꯣꯜꯗꯣ
सापु कंतकना अनुरोम द काउसिली अनुदो कीबगा कईगा ममाइदो मखुत अनिना फट खमजिल्लगा लेख्रे